North America. Surprising statistic, really, that I've just been given them. Fan festival gi sida entrance le ko. Degi sise screen ne sigi maningda. Aduga somna kanda exit ne somna thongna ri map se. My African opposition at the World Cup in 4 previous such encounters, the last of which in 2010 was against Cameroon. So 1-2-1. Very bad. Why no India? Yeah, this guy is so Arab. If he did a DNA test, it'll be. Which fan are you from? India. India. FIFA match yeng balak pane do dada Doha se kamai to bige Manipur gi mi sing da khang da basing da kamai na Doha gi maram da khra habiyo Doha se Qatar gi capital ni capital hoi smaina nungaram ni nalam ni do thajate ado yam nalem auga masagi leibu jam nungai ado se hoi akoi gi India gi paisa ga moi Qatar paisa de khara di khenare ko kena adu khatani akoi do wa ga da leibagi di nan bai di akoi na matau tangdo do ngaire moi de gi koi basu yam nungai jaga yam pi 30-40 square kilometer khaktane moi jaduna yam nungai pung ama buk thauba lambi laite ama de hena ko adu ga dada kano FIFA di game di kaya yeng birage ai game di ani yenge ba do kama experience kamai to ge experience moi gi mi je lising ni fu yang khai changai je automatic moi da system je phajana nai re system je mi ama kauna ba tau de ba kaim te ina ba kauna ba tau de tholak pa ju yam system da big khrabe area je ne moi gi ne masai koi khumal lampak to na chaw ba jaga je koi khumal lampak thok pa sida chang ba sida automatic wai automatic nungai te adi gari mang ba yawi ama yawi moi gi pick khrabe jaga parking facility phajana pi adu moi ne gari pork pa ya ti ju hai adu gari pork pa ya dre mi je kamai lan ga de ge ham da mi transport se free da transport se metro se free da metro or bus moi free da loi football yeni ba moi gi haya ka ama sima yauri ye ticket ki mahut ta ju aur ticket pu su yauni aru haya ka moi first policy han piri aur sibu pai ko mi any moi transport free anywhere Doha gi any mafam da chapta free ne Doha gi any mafam da free aur adu jaba da moi ma ngasai koi khang da ba je mi na English khangera English khangwera loan khangge khangoi to kaim da ka oidre moina moche thilani moi asauba khut kumba ma pare mani this way na railway pa magana railway gi silambi moi ta ani mall check ka do na mall da any loi ta ani moina adu loan gi problem haiba kaim leike auga same saba loan da hai tare management haina re ko management automatic phajagre moi se hospitality di hospital automatic nan gre phajagre lore Temta struggle oi de bala pama tam da ko se oi de khoi oh yam no ngai re duga dadi ticket ti ka amuk e duga ticket ki mamman di kamai tawi ticket ti ani kai ai base ani ki kai ado akoi ahum lakminabani ai ne Ranju ne imanaba mane Assam de ai imanaba Deepak Kumar Saikiana maga koi lai ticket se dum se tamo Devendra na amakak tengnai akoi hana lambi da ado lamala adi Manipuri ngai ma loi simbi bani ado ticket se chanipan pi
ꯑꯗꯣ ꯆꯅꯤꯄꯥꯟ ꯄꯤꯕꯁꯦ ꯃꯥꯅ ꯂꯣꯏ ꯀꯛꯄꯤ ꯆꯅꯤꯄꯥꯟ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯆꯅꯤꯄꯥꯟꯗ ꯑꯗꯨꯒ INR-ꯗ INR ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯀꯇꯥꯔꯒꯤ ꯆꯅꯤꯄꯥꯟ ꯍꯥꯏꯁꯦ INR-ꯗ 13,000 ꯑꯗꯨꯗꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯑꯗꯨꯃꯛꯇꯤ ꯃꯨꯟꯅ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯇꯥꯔꯒꯤꯗ ꯂꯨꯄꯥ 9,000 ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯑꯩꯈꯣꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅ ꯇꯤꯀꯦꯠ ꯀꯛꯄꯁꯦ ꯍꯥꯟꯅ ꯐꯪꯗꯕ ꯄꯣꯠꯁꯦ ꯃꯣꯏ ꯀꯇꯥꯔꯒꯤ ꯃꯤ ꯑꯃꯈꯛ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯐꯪꯉꯦ ꯍꯥꯏꯕꯗꯒꯤ ꯀꯇꯥꯔꯒꯤ ꯃꯤꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯔꯤ ꯀꯛꯑꯦ ꯑꯩꯈꯣꯏꯅ ꯂꯥꯁꯇ ꯁ꯭ꯇꯦꯗꯤꯌꯝꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯤꯀꯦꯠ ꯀꯛꯐꯝ ꯀꯥꯎꯟꯇꯔꯗ ꯆꯪꯉꯦ ꯑꯅꯤꯁꯨꯕꯒꯤ ꯃꯦꯠꯁꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯛꯆꯕ ꯌꯥꯔꯦ ꯑꯗꯣ ꯌꯥꯝ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯁꯄꯣꯔꯠ ꯃꯣꯏꯅ ꯂꯝꯕꯤꯗ ꯑꯗꯨꯝ ꯍꯌꯥ ꯀꯥꯔꯠꯁꯦ ꯄꯥꯏꯔꯗꯤ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯥꯁꯄꯣꯔꯠꯁꯦ ꯄꯨꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯄꯥꯁꯄꯣꯔꯠ ꯄꯨꯍꯧꯗ꯭ꯔꯕꯅꯤꯅ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯏꯕ ꯄꯣꯠꯁꯦ ꯀꯩꯅꯣꯗ ꯄꯥꯁꯄꯣꯔꯠꯁꯦ ꯌꯥꯎꯔꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯤꯇꯪ ꯇꯤꯀꯦꯠ ꯂꯧꯕ ꯌꯥꯔꯝꯃꯦ ꯑꯗꯣ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯣꯏ ID ꯑꯃꯈꯛ ꯆꯪꯉꯝꯃꯦ ꯃꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯁꯤꯒꯤ ꯑꯣꯏꯕ ID ꯑꯃꯈꯛ ꯆꯪꯉꯝꯇꯥꯔꯒꯗꯤ ꯑꯣꯏꯔꯕꯅꯤꯅ ꯃꯤ 4 ꯃꯗꯨꯗ ꯁꯟꯖꯤꯠ ꯑꯅ ꯑꯃꯈꯛ ꯊꯥꯏꯃꯟꯗꯒꯤ ꯑꯃꯈꯛꯅ ꯇꯧꯔꯒ ꯀꯛꯄꯤ ꯑꯗꯨꯁꯨ ꯂꯨꯄꯥ 9,000 ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯔꯞꯁꯟꯒꯤ ꯃꯃꯤꯁꯨ ꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯇꯤꯀꯦꯠꯁꯦ ꯂꯨꯄꯥ 100 ꯄꯤꯔꯁꯨ 900ꯗ ꯌꯣꯜꯂꯦ 1,000ꯗ ꯌꯣꯜꯂꯦ ꯍꯥꯏꯔꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯁꯤꯗ ꯃꯃꯤ ꯁꯨꯡꯎ ꯎꯗꯦ ꯋꯥꯔꯜꯒꯤ ꯁ꯭ꯇꯦꯟꯗꯔꯕꯨ ꯑꯣꯏꯁꯅꯨ ꯑꯃꯒꯤꯕꯨ ꯑꯣꯏꯁꯅꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯝꯕ ꯃꯃꯤꯗꯣ ꯎꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯝ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯃꯃꯤꯗꯣ ꯐꯖꯅ ꯆꯥꯎꯅ ꯊꯣꯛꯑꯒ ꯃꯣꯏ ꯐꯤꯐꯥꯒ ꯂꯣꯏ ꯃꯥꯏꯊꯤꯒꯗꯕꯅꯦ ꯃꯅꯤꯄꯨꯔ ꯈꯛꯇꯅ ꯌꯥꯝ ꯆꯥꯎꯈꯠꯂꯤꯁꯦ ꯐꯤꯐꯥ ꯃꯥꯏꯊꯤ ꯉꯝꯗꯣꯏꯁꯦ ꯑꯗꯣ ꯀꯇꯥꯔꯗꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯈꯛꯅ ꯑꯩꯈꯣꯏ ꯍꯌꯥ ꯀꯥꯔꯠꯁꯤꯅ ꯑꯩꯈꯣꯏ ꯑꯥꯎꯠꯁꯥꯏꯗꯇꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯣꯏꯅ ꯈꯪꯉꯦ ꯅꯝꯕꯔ 1 ꯑꯩꯈꯣꯏꯅ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔꯒꯗꯤ ꯇꯧꯔꯦ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯍꯦꯛ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯤꯗ ꯆꯠꯂꯤꯉꯩꯗ ꯈꯣꯠꯂꯤꯉꯩꯗ ꯃꯣꯏ ꯂꯣꯀꯦꯜ ꯃꯤ ꯑꯃꯅ ꯀꯥꯇꯨ ꯀꯥꯔꯟ ꯍꯦꯛ ꯇꯧꯔꯕ ꯇꯧꯔꯤꯕ ꯃꯤꯗꯣ ꯆꯍꯤ 30 ꯖꯦꯜꯗ ꯑꯗꯨꯃ ꯊꯝꯃꯦ ꯍꯥꯏꯔꯦ ꯃꯣꯏꯅ ꯃꯣꯏꯒꯤ ꯔꯨꯜꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩꯝ ꯌꯥꯗꯦ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯂꯥꯛꯄ ꯃꯤꯁꯦ ꯐꯨꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯤ ꯃꯤꯗꯨꯅ ꯄꯨꯂꯤꯁꯇꯨꯒ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯃꯥꯟꯅꯔꯒ ꯑꯩꯈꯣꯏ ꯆꯠꯅꯕꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯣ ꯑꯩꯅ ꯑꯃ ꯇꯧꯋꯦꯅ ꯍꯥꯏꯔꯛꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯁꯦꯝꯇꯣꯛꯁꯤ ꯐꯖꯍꯟꯁꯤ ꯇꯧꯍꯟꯁꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯂꯝꯗꯝꯗꯨ ꯑꯣꯏꯍꯟꯁꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯝꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯑꯩ ꯈꯛꯇꯪ ꯄꯥꯝꯃꯦ ꯁꯤꯗ ꯑꯗꯨ ꯐꯪꯒꯗꯕ ꯃꯥꯟꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯐꯪꯒꯅꯤ ꯌꯥꯝ ꯆꯥꯎꯈꯠꯂꯦꯗ ꯍꯧꯖꯤꯛꯇꯤ ꯃꯅꯤꯄꯨꯔ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯑꯣꯔ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯗꯕ TV ꯌꯦꯡꯗꯕ ꯏꯟꯇꯔꯅꯦꯠ ꯄꯥꯏꯗꯕ ꯌꯥꯎꯅꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯩꯈꯣꯏꯅ ꯗꯗꯥꯅ ꯍꯧꯖꯤꯛ ꯎꯔꯒ ꯃꯌꯥꯝꯗ ꯇꯝꯃꯤꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯨ ꯆꯠꯄꯃꯛ ꯅꯠꯇ꯭ꯔꯁꯨ ꯎꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯒꯗꯧꯕꯅꯦ ꯖꯄꯥꯟꯒꯤ ꯀꯥꯡꯕꯨꯅ ꯂꯥꯛꯑꯒ ꯁ꯭ꯇꯦꯗꯤꯌꯝꯗ ꯃꯣꯏꯅ ꯇꯤꯝꯗꯣ ꯃꯣꯏꯒꯤ ꯃꯦꯠꯆꯇꯣ ꯀꯥꯔ ꯐꯥꯎꯕꯗ ꯃꯣꯏꯅ ꯑꯃꯣꯠꯄ ꯁꯦꯡꯗꯣꯛꯏꯗꯣ ꯆꯥꯎꯈꯠꯄꯒꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯣꯏ ꯂꯩꯕ ꯗꯗꯥ ꯄꯩꯁꯥꯅ ꯅꯠꯇꯦꯕꯁꯦ ꯂꯝꯗꯝ ꯑꯃ ꯆꯥꯎꯈꯠꯄꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤना ꯅꯠꯇ꯭ꯔꯒ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯇꯝꯕ ꯑꯣꯖꯥꯁꯤꯡꯁꯤꯅ ꯇꯥꯛꯄꯤꯔꯤꯕ ꯇꯝꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯤꯒꯗꯧꯕꯅꯦ एवरीथिंग सोसाइटी में चावकत भाई इमुंग लोय हौरे नत्र दादा हौरे दादा से हुजिक सिदा उतलगा उरइबा खंगाइबा मैम से दादा ना युमदा हंदो मतंदा दादा गे चाइ सुदा इमुंग तंबी गदो बने दादा ना मोइना अमुक अतोप तंबीबा सिसिने को कोई लम एशियन की मन फाइदे नाले है खुंगो मेघालय दा लेइदो मेघालय दा लेइ पोतो मेघालय दा मोइ की इमुंग खैना क्लब ना एनी ऑर्गेनाइजेशन अमा थोलागा इमुंग दुना लंबी सड़क तो वाइ सेट नते आइना चलुरे मरुदा आइना उरै पोसे अदुदा डस्टबिन मफम जा खिल्ली अमा लुइ तबदु पोक्त ngaइबा अंगांग चाही फाद्रिबा हागसु चाही फारपदि थबक सुबा ngमबा अंगांग खैना डस्टबिन मफम खंगनी मफम खंगबा पोतुना मोगी खुंगंग दो एशियन की मंग क्वाइदि नानबा खुंगंग ओइरिनी अदु तोंगदना कतार सिदा ngasai lambi sida tin sitpa yade mogi fine adagi gari thauba sida adugi fine traffic udi akoi ngasi bongda lai je akoina ju tongiba hujik metro sida akoigi siju gari driver yaude अखोई मनपुर ओइतारी गाड़ी ड्राइवर की थबक लौनबदा अदुम पैसा खरा मेननबदा अदु तौदा खरा लोइनरदमने अदु खंगदि मीना कमाय तौनो अखोइदु कमाय तौबा याबनो अदुगा मीगिसु होय अखोइना खुंगाव सेलिसु मी मतौ तमनी अखोय याम फजोम सेलमे हाय अदु मतौ तमजे तनरागा अफाबा लंबीदि चलहनिंगे आई मोत याम नुंगाइजरे दादासे हजिक डेजर्ट सफारी चतुइने को हजिक डेजर्ट सफारी चपगे आइना थिंदोक थोलकने मखोइ सिदा मणिपुरदगी संजीत अमदि दादा दीपक गाड़ी मनुंग द यावरी को yengalake video da so dada so manipur dagine and then the brother is from Assam. I saw you wearing your Assamese tradition dada khoi je video nama mane dada su matang khara mati khara haibi do hagi matang da kamaina feel to bigi stela ko matam da dada do hagi nungai ba wa ba khara haibiramo wa zeina khalubda yamna sa dong man da nei da thabam da poraktre nungdang tumbada di ingmana loire
ꯗꯗꯥꯒꯤ ꯖꯦꯀꯦꯠ ꯑꯊꯥꯕ ꯑꯃ ꯂꯩꯈ꯭ꯔꯕꯅꯦ ꯍꯣꯔꯦꯟ ꯂꯤꯠꯂꯣ ꯑꯩꯁꯨ ꯑꯃ ꯂꯩꯖꯤꯔꯀꯜꯂꯤ ꯌꯥꯝ ꯂꯩ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯑꯗ ꯑꯩꯈꯣꯏ ꯃꯣꯁꯂꯤ ꯋꯥꯔꯜ ꯀꯞꯀꯤꯁꯨ ꯂꯥꯛꯄꯅꯤꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯗꯁꯨ ꯑꯣꯏ ꯑꯣꯏꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯨꯝ ꯗꯗꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗꯣ ꯃꯛ ꯌꯧꯔꯕ꯭ꯔꯥ ꯑꯦꯛꯁꯄꯦꯛꯇꯦꯗ ꯇꯧꯕꯗꯣ ꯍꯦꯜꯂꯦ ꯌꯧꯗ꯭ꯔꯦꯗꯤ ꯗꯗꯥꯒꯤ expectationꯁꯦ ꯀꯩꯅꯣ? ꯀꯣꯏꯕ ꯑꯝꯇ ꯁꯪꯗ꯭ꯔꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯑꯗꯣ ꯐꯥꯏꯅꯦꯜꯂꯤ ꯁꯐꯥꯔꯤꯗꯤ ꯆꯠꯂꯅꯤ ꯁꯐꯥꯔꯤ ꯆꯠꯂꯅꯤꯕꯀꯣ ꯑꯗꯣ ꯑꯦꯟꯖꯣꯏ ꯇꯧꯔꯛꯑꯣ ꯑꯗꯣ ꯉꯁꯤꯁꯨ ꯋꯤꯀꯦꯟ ꯑꯣꯏꯌꯦꯅ ꯁꯐꯥꯔꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯏ ꯐꯪꯗ꯭ꯔꯦ ꯐꯪꯗ꯭ꯔꯥ ꯑꯗꯨꯁꯨ ꯐꯥꯏꯅꯦꯜꯂꯤ ꯂꯥꯁ ꯃꯣꯃꯦꯟꯇ ꯐꯪꯉꯦ ꯍꯧꯖꯤꯛ ꯑꯃ ꯑꯦꯖꯦꯟꯁꯤꯗꯩ ꯀꯛꯑꯦꯕꯀꯣ ꯑꯦꯖꯦꯟꯁꯤꯗꯒꯤ. ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯗꯗꯥ ꯑꯅꯤꯀꯣ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯑꯩ ꯇꯤ ꯁꯥꯔꯠ ꯇꯧꯗꯦ ꯍꯥꯏꯍꯧꯗꯦ ꯑꯩꯁꯦ ꯅꯍꯥꯟ ꯐꯨꯠꯕꯣꯜ ꯑꯍꯥꯟꯕ ꯃꯦꯠꯆ ꯌꯦꯡꯕ ꯆꯠꯄꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯐꯤꯔꯥꯜꯒꯤ ꯃꯆꯨꯗꯣ ꯑꯩ ꯂꯤꯠꯂꯤ ꯂꯤꯠꯄꯁꯤꯗ ꯄꯨꯔꯥ ꯇꯣꯡꯉꯥꯜꯂꯦ ꯃꯌꯥꯝꯗꯒꯤ ꯑꯗꯣ ꯃꯣꯏ ꯀꯇꯔꯒꯤ ꯄꯨꯂꯤꯁꯅ ꯑꯩ ꯃꯤꯅꯤꯠ 5ꯃꯨꯛꯇꯤ ꯐꯥꯔ ꯊꯝꯃꯦ ꯑꯩ ꯃꯣꯏꯗ ꯐꯖꯅ ꯍꯥꯏ ꯑꯩ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯔꯥꯜꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯩ ꯐꯖꯅ ꯍꯥꯏ ꯑꯗꯣ ꯃꯣꯏꯒꯤ ꯀꯩꯅꯣ ꯃꯣꯏ ꯁꯔꯆ ꯇꯧꯕ ꯌꯦꯡꯉꯦ ꯑꯗꯣ ꯃꯣꯏ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯦ ꯊꯥꯗꯣꯔꯛꯑꯦ ꯑꯗꯨꯃ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨ ꯈꯛꯇꯪ ꯐꯥꯔꯁꯨ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯀꯔꯤꯝ ꯇꯧꯗꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯣ ꯑꯩ ꯐꯖꯅ ꯍꯥꯏꯗꯣꯛꯑꯦ ꯃꯣꯏꯗ ꯁꯤꯅꯤ ꯂꯣꯏ ꯍꯥꯏꯔꯦ ꯑꯗꯣ ꯃꯣꯏꯅ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯣꯏ ꯌꯦꯡꯉꯦ ꯑꯗꯣ ꯌꯥꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯊꯥꯗꯣꯛꯄꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯗꯤꯁꯀ꯭ꯔꯤꯃꯤꯅꯦꯁꯟ ꯌꯥꯗꯦ ꯔꯦꯁꯤꯁ ꯌꯥꯗꯦ ꯁꯤꯗꯩꯁꯤꯗꯀꯣ ꯃꯤ ꯑꯇꯣꯞꯄꯒꯤ ꯐꯤꯔꯥꯟ ꯅꯨꯡ ꯄꯨꯁꯟꯕ ꯈꯣꯠꯄ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯖꯁ ꯄ꯭ꯂꯦꯟ ꯑꯣꯏꯒꯗꯕ ꯑꯦꯚ꯭ꯔꯤꯊꯤꯡ ꯅ꯭ꯌꯨꯇ꯭ꯔꯦꯜꯅꯦ ꯃꯈꯣꯏꯒꯤ ꯀꯩꯅꯣ ꯃꯅꯨꯡꯁꯤꯗ ꯇꯧꯔꯤꯁꯦ LMGTꯒꯤꯗꯣ LGBTQꯒꯤ ꯑꯗꯨꯒꯤ ꯑꯠꯆꯥ ꯑꯠꯆꯥ ꯀꯂꯔꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯟ ꯇꯔꯦꯠꯇꯣ LGBTQꯒꯤꯒ ꯃꯥꯟꯅꯕꯒꯤ ꯃꯈꯣꯏꯅ फाजल थम्बने को अदुबु डायरेक्ट मक नत्रबनिना दी केम काइदे ना चाहेंगे दोहा के बारे में और मैच के बारे में कैसा लगा आपको यहाँ पे आके फुल्ली एंजॉय ओवर हियर क्योंकि मेरा मतलब लाइफ में जो अचीवमेंट था वो अचीव कर लिया हूँ फर्स्ट टाइम मैं वर्ल्ड कप देखा हूँ विद माय फ्रेंड बॉबी सिंह एंड रंजू तो बहुत अच्छा लगा और ये लाइफ का सबसे बड़ा अचीवमेंट है मेरा वाओ गॉड ब्लेस यू एंड Thank you so कांग्रेचुलेशन much. थैंक यू अखोगी याम्बा संजित सिना कोइबा पुबिदोरी हुजे काय काय पुबिरगे दादा हो मैम से ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯁꯤꯗ ꯎꯔꯤꯕꯁꯤꯅ ꯀꯩꯅꯣ ꯈꯪꯅꯪꯗꯤ ꯁꯤꯗ ꯂꯩꯕꯅꯤꯅ ꯈꯪꯉꯝꯒꯅꯤ ꯈꯔ ꯍꯥꯏꯌꯨꯗꯅ ꯈꯂꯤꯐꯥ ꯁ꯭ꯇꯦꯗꯤꯌꯝ ꯁꯤꯗ ꯂꯩꯔꯦꯀꯣ ꯈꯂꯤꯐꯥꯁꯦ ꯃꯦꯠꯁꯇ ꯌꯥꯎꯕ꯭ꯔꯣ ꯁꯤꯕꯣ ꯌꯥꯎꯏ ꯀꯩꯅꯣ ꯑꯣ ꯁꯥꯟꯅꯕ꯭ꯔꯥ ꯁꯥꯟꯅꯩꯀꯣ ꯑꯗꯒꯤ ꯁꯤꯒꯤ ꯇꯣꯔꯆꯁꯤꯅ ꯃꯈꯣꯏꯒꯤ ꯋꯥꯔꯜ ꯔꯦꯀꯣꯔꯗ ꯆꯟꯕ 360 ꯕꯤꯒꯦꯁ ꯁ꯭ꯀ꯭ꯔꯤꯟꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯍꯣꯔꯦꯟ ꯀꯥꯞꯊꯣꯔꯛꯀꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯦꯟꯖꯣꯏ ꯇꯧꯔꯨꯔꯣ ꯑꯩꯗꯤ ꯂꯩꯍꯧꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ